Manipur khakta natana awang nongpoki lamdam sing maruoina Tripurada khundariba kanglaisa sing punchinduna nationalism hi wahanthok khangjin minaba yamna tangai Pade haina Manipur ningthau laisemba sana zawana phongdokre wafam masi tha asigi tangkulum doidegi hauraga numit nini chupna tangkun mari fauba Tripura ge Gauranagar da laiba khowalda Manipur Literary and Cultural Forum Tripura amadi Pauna Brajabasi Foundation anina khusamna duna handakta nongna saba loisin khraba Manipur gi lamdambu mitopki khoyada Kudum Chankhiba Yaroi Haibagi Kongjangda Thawaina Pontha Pikraba Pauna Brajabasi mitam maikum hangdokpagi Thauramda Saruk Ya Ruba ngasi Imphal Thadoktuna Tripura Thunglaraba matungda Tripuri Manipuri Singna Agartala gi Avenagar Tripura West Laiba Lining Thau Puthiba Khubamda Ibudau Ining Thau Puthiba Welfare and Cultural Society Puthiba Lai Harauba Committee Amadi Manipuri Singna Taramna Okpagi Thauramda Tom TV da Phongdokhibani Mahakna Makataraduna Matam Amada Lamdam Asigi Miyamna Maribak Nungsiba Khakta Natana Amaga gi Marakta Ipau Ningthina Phaunaramba Tarabasu ngasidi Naksinaba iwat wat pagum tawi wafamasi Manipur khaktagi wanate awang nongpok lamdamda khundariba Manipuri singi oinasu chumgani khalli ngasidi Tripuradasu matam amati Maraibakpu nungsiba amadi Maraibaki damakta thawaina pontha pikraba Pauna Brajabasi mitam asi maikum hangdoktuna aikhoida thauna lingjel hapaga loinana aikhoi maselgi marakta hena nungsi sanaba apunbagi saktam amadi choina takraba sing asi nahonana punchinabagi pandamda lakhibani haiba wafam kaya amsu phongdokhi mayam sibu pungning thawatba amasung makoi pungda phawba adigi makoina tawningba aduga koi Manipuri singba apunba pangalama koi saganabagi dugba wakhalolama athobo singbu ningsingminaraga athobo singbu thambiramba mariba nungsiba mariba thungda kathokba adugma koi nationalism gi wakhalol adu koi soina takraba koi Manipuri sing irecha sing khongda madugi wakhalol adu koi share tawmani dongde Nakal Abarumda Puthiba Lai Harauba Committee ki President N. Niranjan Dattana Mafam Asida Ining Thau Yauna Manipur Miyamna Lengbirakpa Asi Aduki Matik Harauzaba Poki Maikum Hangdok Kadauriba Bitam Asina Tripura Khakta Natana Malemda Maitai Masa Singi Sauhongba Thauna Lingjel Adu Saphongbaga Achaubo Oiragani Haiba Wafam Kaya Amasu Phongdokhi Ibrogi Pusi Manakta Koi Pauna Brajabasi Saktam Ju Mutisu Kinna Towise Koi Laibe Prabani Koi Miti Samaj Chan Khonba Konthangni Koi Miti Malaya Chetik Pithibida Titrada Masi Koi Masi Saktam Takpani Koi Si Thaunom Chahibjim Tawjare Pangthokani Laisemba Kunthokpa Ahanba Liklam Likun Libalup Kanglai Paki Kulumdoi Sube Annual General Function Lisingani Taranipan Taramapan Ngasi Singzamai Singamaka Khetri Lekai da Leiba Lup Asigi Conference Hall da Pangthokre Ngasi Pangthokhiba Thoram Adu da Laisemba Kunthokpa Ahanba Liklam Likun Libalup ki President T. A. Sawibunga National and International Awardee Sarachandra Thiamna Mathang Sitna Thoram Adu ki President am the Guest of Honor in Saruk Yaki Ngasi Pangthokhiba Thoram Adu Mari Lainana Chief Guest ki oiba warol pireduna Salai Holding Private Limited ki Chairman Narengbam Samarjitna Mahausaga Mari Lainaba Sangsinba Khongthang amaga loinana Lup asina ngasi phawba changchilakli aikhoibu semlakpa matamda oidaba ngangba haiba asi yaurakte maram aduna aikhoina matam laiba khibikta oidaba ngangbagi hainabi asi thadokpa mathau tai matam amada mipum khodingmu chamna luna chana taunaramba ngasidi aikhoi gi Chamana Maitai Lasing Moirang Pona Chingba Asi Migi Oikiduna Hanagumna Marang Kaina Putopa Ukidre Haina Haiki. I think Mammy will put out Lai Vigi Mammy I have now Tim Mamaka Toli. Men is very quite close to the nature, I believe. New say Mahok Saga Yaman Never Marine Haiba in Tolama Tolaga. I have now Upami Manaya Amane. Purima nomini nimito ay nangi namang masi tulay ibasa masi makuk sina maya si ibasa masi lopuk na papal jam ta hantu o adu ibtar gadi malem se sem basung namani tugai basung namani ay gana ay ngona jam na luba yawa am gata ay na
ꯄꯟꯊꯣꯛꯑꯗꯨꯗꯤ ꯃꯆꯥꯗꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯗ ꯃꯌꯥꯒꯤ ꯃꯃꯩꯒꯗꯨ ꯊꯨꯗ ꯊꯥꯗꯣꯛꯇꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ 1, 2, 3, 4, 5 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯀꯣꯜꯂꯤꯕ ꯃꯇꯨꯞ ꯑꯃ ꯃꯇꯣꯝꯇ ꯏꯟꯊꯣꯛꯏ ꯑꯗꯨ ꯍꯦꯛ ꯏꯟꯊꯣꯛꯄꯒ ꯃꯗꯨ ꯁꯣꯔꯒꯤ ꯃꯥꯏꯀꯩꯅꯤ ꯍꯥꯏ ꯑꯗꯨ ꯍꯦꯛ ꯏꯟꯊꯣꯛꯄꯒ ꯃꯥꯒꯤ ꯌꯦꯠꯂꯤꯕ ꯄꯥꯐꯜ ꯃꯌꯥꯝꯁꯤꯡꯗꯨ ꯄꯇꯥꯛ ꯄꯇꯥꯛ ꯂꯣꯏꯅ ꯇꯥꯔꯦ